mayam sahi taret ke matung da nang na kuina ngai charapa misak ama ikhang khang da nang gi nanak lepara gati kari faubi gani khangbi bra si angang ase sahi taret ki matung da apopa ujabo fangbani atu matau kram na kandi sahi taret ki mamang da asyang ase thadu aga magi apok pana thadu asat ki maram di imung gi laik talai rana maram oira ga paisa tan bagi saudi sat ki adu bu nong ikhang khang da na masanu pi se uning badagi mayum tholakhi mayum tholak padu masanu pi khangan de masanu pi da surprise soina utnaba adu masanu pi da utnaba gi damak ta tumin na mana masanu pi lai pom lairi mafam do lai ko adu masanu pi sina ahan bu upa kanda masanu pi sida forum ga da wakan do masanu pi sina utli pari action ko si asyang ba thok palai sini mapa amadi masagi nungsi na pa mari ase sida tum khangi ko light